अहानबदा मरोइबा पाउ पिजरी खोसनाम सना जाउबगी मिस्त्री मतंगदा सेमखिबा जे सिना कौखिबा बन्ना नोमगी पुंसीदा चाउना कायबा पिखरे ई पाउतेंगबांग लूफ मणिपुर न लेफ्टना परिंग नाइना चथरकपा निफुरक सुबा ब्लड डोनेशन कैम्प ngasi ब्लड सेंटर जेनिम्स पोरोमपाता पांगथोखरे आइसे आइगिरा फिल्म गी याइफा थौनी थौरम पांगथोखरे कामजोंग डिस्ट्रिक्ट के गंफाल अमदी हिजांग विलेज दा सखंगदबा सिंगना कोकी की युम खरा मई थारंबा यानिंगदबा फोंदोरकले अमदी पुंग कुनमरी की जनरल स्ट्राइक दा थौबान डिस्ट्रिक्ट तसु मपुंग फाना चथरी खुरुमजरी ममी टीवी ना संदोकजबा मणिपुरी पाउ मीटिंग ताबिरिबा सिंगबो एलांगबम दिलपरानी चनुना तराम नोकचरी पाउ संदोकना पिजरी हौखिबा मार्च की तांग 38 इम्फाल ईस्ट कमांडो ना फारगा एप्रिल की तांग 19 जुडिशियल कस्टडी दा लेखिद्रबा खोसनाम सना जाउबगी मिस्त्री की मतंगदा सेमखिबा जॉइंट एक्शन कमिटी ना ngasi अहिंग नोयाइदगी कौखिबा पुंग कुनमरी की बन चथबा हौखरे बन मरम ओइरगा कैथेन दुकान सिंग थोंगलोनके स्कूल कॉलेज थोंगलोन हंगनखिदे लंबी दा गाड़ी चटप की चांग यामना नेमखी अमदे खुराई माइकई दा बन सौगतपा सिंगना लंबी थिंगदुना गाड़ी चटहनखिदे अदुमपु नोमगी चंगदबा याद्रबा इसेंशियल सर्विस सिंगिदे बन असिदा कोमथोकपगी ममी तारी अदुमपु हौजिक फाउबगी ओइनदे थोहनिंगदबा थौदोक सिंग थोकपगी पाउदि लेट्री हमसिदा सिगुंबा इसासिंग असे फार फारगा हातोकपा खुनगापा अमा ओइना चखरिबा इसादुना ngasi मयामगी महुत मरेंग सिंदना चखिबनी अदु ngasiदी मखोइसिंग अदो अवाफमदा तादना हुजिक मखोइगी पुंसी करी करंबा पुंसी महिंगदे हिंगदगे हाइबजे खंगद्रे अदुना ममा ओइबी अखोइना सिगुंबा थौदो असि मतुंग ताबा थौ इसासिंग जुमथोंग सिंग खुदिंगदा लेरिबा इसासिंगदा थोकला ओइ हाइबगी तंबा ngamba nate aduna सिगुंबा खुदोंग थिबा असिगुंबा मिहाद असि अमु हन्ना थोलक्तनबगी दमक्ता ममा ओइबी अखोइना इसा अदुगुंबा मिसी दुगी असुंबा लंगला लंजिल दो फंगननबगी दमक्ता जथाजब अखोइ जनरल स्ट्राइक नि अखोइना ngasi जथाजरिबा जनरल स्ट्राइक असिगी मतुंग ताबदा मखा तारकपदा गवर्नर गी करिगुंबा अयाबा मखोइना तानखिबा दाबीसिंग अदो पिरकपा करिगुंबा ngasi हजि करिगुंबा अमता बाउ फंगद्रि इरकपगी ममीसु उद्रि अदुबु मसिना करिगुंबा पिरकत्रबा तारबसु ई पाउ तेंगबांग लूफ मणिपुर न लेफ्टना परिंग नाइना चथरकपा निफुरक सुबा ब्लड डोनेशन कैम्प ngasi ब्लड सेंटर जेनिम्स पोरोमपाता पांगथोखरे लूफ असिगी ऑर्गेनाइजेशन सेक्रेटरी थौदाम डेविड ना फोंदोखिबदा लेफ्टना सिलकपा सिगी पांदम दे लेबाक मियामगी दमक कथोकलबा ई हाइना मिंगथोनजबा वाखनलोंदा थमदुना ngasi ब्लड डोनेशन कैम्प से पांगथोकपने कैम्प असिदा डोनर्स नुपा 19 नुपी अनीना पुन्ना 30 मुक सरुक याखे महाकना मखा ताना फोंदोखिबदा इरमदम असिदा ईगी अवाटबा लेतनबा हाइदुना ई पाउतेंगबांग लूफ मणिपुरना ब्लड डोनेशन कैम्प असि पांगथोकपने लोइनना मखा ताना सु पांगथोखिगनी हाइना फोंदोखे मसिगा निफुरसुबा ई कथोकपगी और मसिदा कोगी पुनबा कोगी डोनर कुंथामना सरुक यागी अदुगा मसिंगासिमक कोना पांथोकसैबा सिगी मनुंगी ओन वाहनथोकती अखोय हौजिक मणिपुरदा यामदा मसिदा ई गे वाटप लैबा सिदगी खजितंग ओरसु पांथोकनबैदमता कोई टाइम नाइना लेपलेतना था खुदिंगी ई कथोकपगी थोरमसि पांथोकसबनी हाइबा थोरमसिदा कोगी सिंबिलांगैबा कोगी ओनाइबा एक्जिक्यूटिव मेंबरसिंग कॉर्पोरेसिंगनासु कोई पुनः होनाबिदना असिगी असिगुमलबा सुसावबा थौदांग असि पांथोकपा हमजाबनी मरुइना कोगी ई पाउगी मेंबरसिंग कॉर्पोरेसिंगबसु थोइबा सोइबमना डायरेक्शन पीदुना यंग फिल्म प्रोडक्शन की बैनर मखादा 15 सुबा ओइना सुनिल निंगथौजमना पुथोकदबा ऐसे ऐगिरा हाइना मिंगथोनबा मणिपुर फीचर फिल्म की याइफा थौनी थोरम ngasi पांगथोखरे खुराई पुथिबा लेकाय आरामबम लेरकता पांगथोखिबा थौनी थौरम अदुदा फिल्म फोरम मणिपुर की फॉर्मर चेयरमैन समजेत साबन मंगोल जाउम अमदे फिल्म डायरेक्टर अजित बाबू निंगथौजम याउना फिल्म असिगी तोंगान तोंगानबा रोल लौगदौरिबा कास्ट एंड क्रू खुदिंगमक नसु सरुक याखे फिल्म असिदा सिलहैबा सुस्मिता जेलिस इधौ मधुबला पुनेश्वरीना चिंबना मरु ओइबा ममीरोइसिंग ओइरी फिल्म असिगी स्टोरी प्रीति इरेंगबम स्क्रीन प्ले बारो लेश्रम
cinematography Sanjoy Singambam amade Palin Ningthauza editor Mohendro Kams ni Thoram ga mari lainana Wangang Loi Singna haikibada Manipur film sakhat hanbada khudingmak na achauba thodang lomina se haibaga loinana Manipur film gi matangda wafam kaya phongdoknake film asi nambada mapung fahan gadawriba cast and crew khudimakna isorda thonike Ngarang April ki tang kun ga humdoida Kamjong district ki manung chana laiba Sahamphung block ki manung chana laiba Gamfal amadi Hejang village da sakhangdaba khulai matik chana paiba miyoi kharana nungthilgi matamda thomjilaktuna yung kaya mai thaduna chamjaraba khunja singda akiba fawanba budda Eastern Cookie Chief Association EKCA Cookie Student Organization KSO Kamjong district Cookie Women Union Kamjong amasung South Eastern Cookie Youth Organization na akan bayaning da phongdorakle Love Maria sina punna thadorakpa cherol asina makhata na hai asigumba hingsa gi thabak asi human rights pu chauna singnabani mari leinaba security agency singna athuba matamda masigumba pangdaba thabak chathariba asi thigatuna maduda January basing adu faduna justice pibiyu loinana masigumba thodok asi Kamjong district ke koki taba mafam singda amuk hanna thoktanaba khongthang lokhatpiyu thodok adu tawriba singna tuminna laishinbagi mahutta karamna amade karigidamak khul ani asibu mai tharibano haibadu sengdokpirau thodok asi da victim oihoraba singgi mafamda nungaitabsu phongdorakle Judicial custody da laikhidraba khungakpa khoisnam sanajawba Elias Ibungo masigi achumba wayal hojik fawba puthoktabagi mayukta misi asi ga mari lainana semkhiba JC na Manipur pumba pungkun mari ge general strike Thoban district aso mahausa gi punsida chauna kaiba pikre lamvida general strike saugatpa miyoi singthoktrabaso JC na tha sigi tangkun mari gi ahing nongyai dage ngasin tangkun ga manga gi ahing nongai fawba Manipur pumbada kaukhiba general strike asina maram oiraga Thoban district headquarter da mahausa gumna mi lakna khidre office sing mi itakta ki district asigi maru oiba kaithen sing Thoban kaithel Babu kaithel Yairi Pok Tamfa kaithel New Market Wangjing Khongjong kaithel sing portfam phamna khidre dukan sing thongno na ke lanai gari khara chatnaba natana district asida fawduna chatliba Asian Highway amade Yairi Pok Thawal Imphal district asida service tawriba passenger gari sing lepna ke bank sing thongno na ke mahailoi sang sing suti thadokna ke hojik fawbadi pamdaba thodok sing thokpagi paw leite panbayabadi Imphal East ke Tinsit Road Kurai Ningthau Bung Laikai dagi khoisnam Sanajawa Ibungo chahi kunga taret apokpa ke hais gande mamang tha Mars ki tang 38 da police commando singna phakhraga tha sigi tang 16 da judicial custody da laikhidabani haina achumba langla langjin puthokthuna matik chaba cherak piyu haina JCCM dana makhal makha kaya gi khongjang jangsin duna lakhibani Manipur Police na gari huranba amasung lakpasingi mayokta chathaba khanaba drive da tongan makhalgi gari punna taruk fagatle hairi amaromda gari da tinted class lokthokpagi chatharapa drive da ngarang su gari humdraga mapon faduna tinted class lokthokre hairi Manipur Police na pambaina luchingba UNLF ki miyoi ahum fare hairi
पुलिस की पाव अमगी मतुंग इन्ना मियोय अहुम अदु रिम्स हॉस्पिटल जुबली हॉल मनाक की फाबनी हाइरी मखोय सिंग अदु हॉस्पिटल सिंग अमदी टोल टैक्स बुथ सिंग दगी सेल खाइबदा चेनबा मियोय नि हाइरी फारबा मियोय अहुम अदुदी मयांग इम्फान कोंचाक दगी हाइसनाम थॉमस सिंग चही कुनगा मापन लमसांग हैबोंग पोकपी मयाय लेकाय दगी आरामबम तोम तोम एलाइस थवाई लाकपा चही कुन मापन अमदे कोंगबा लाइसम लेकाय दगी निंगोंबम मनाव मैतै एलाइस थौयांगबा चही निफुगा मरिनी मखोय दगी मोबाइल हैंड सेक्टर रुक शेल ओइना लुपा लाख अमगा लिसिंग 13 गा चमापन ngapiganli लाख अमगा लिसिंग 13 गा चनिपान गा तरा आधार कार्ड वालेट अमदी चका मरी पानबा गाड़ी अमा फागत पंगमले हाइरी Security Force na aina thingkraba lalholuf RPF PLA gi miyoi ama fare hairi police ki paw ma gi matung inna farba miyoi adudi furit sambam Sunin Singh Elias Negro Elias Jackson chahi kuntraga mapani leima khong singmang dagi haujikna mando yungfam relief camp khurkhul da leibani hairi miyoi asi Imphal West District ki Sekmai Police Station gi manung chana leiba Khonghampat Orchid Farmaya dagi fabani hairi mangon dagi mobile handset ama fagat le hairi amarom da security force na aina thingkraba lalholuf ke CPPWG gi miyoi ama fare hairi faraba miyoi adudi takhelambam Prem Kumar Singh Elias Inaw Elias Buda chahi nifuga taret ni Thiam Konjing Samanjing Lekai Imphal East District tagini miyoi asi Imphal East ki Irilbung Police Station gi manung chana leiba Seksabi Pata leiba farmhouse ama dagi fabani hairi miyoi asi Imphal area da leiba miyam da ki han khanganduna sel khaiba da chenaba miyoi ni hairi mangon dagi mobile ahum wallet Aadhaar card amade chaka mari panba gari ama fagat pangam khe hairi security force na aina thingkraba lalholuf ke CPCT maitai gi miyoi amasu fare hairi police ki paw ma gi matung inna farba miyoi adudi yaikhom kiran maitai chahi kungani pani phaknung sangom sang dagi ni hairi mangon dagi mobile phone ama fagat le hairi thiba humbagi thabak makhata na chathabada luf asigi miyoi amasu fabangam khre faraba miyoi adudi nongthongbam Ratan Singh Elias Tombi Elias Lakpa chahi nifugam nipani faknung awang lekai dagi ni hairi mahagna sa ongbung kabui khunjaw len number 4 dagi fabani hairi mangon dagi mobile phone ani lokhatle miyoi asi Imphal East da leiba petrol pump sing dagi sel khaibada chenaba miyoi ni hairi National Animal Disease Control Program gi saruk ama oina yumda yokpa sa san singda narakadaba laina tina kayadagi mangjongna na ngakthokna ba ngasi tika thadokpagi thoram ama Kumbi Municipal Council Ward number 9 gi Kumbi da pangthokre Bisnupur District Veterinary gi Joint Director Dr. Vidyarani Tongbram gi meeting makhada Kumbi Municipal Council Ward number 9 gi councillor su oiriba Hanagi former Vice Chairperson Wahingbam Bobi Chan Luwang amadi ICDP Kumbi gi in charge ke hai Santi Chandra naluchingduna yumda yokpa sa san singda foot and mouth disease FMD hemorrhagic septicemia amadi black water BQ laina singdagi ngakthokna ba pandamda san 62 mukta basin kapthokki bagaloina na san singi manada ear tax to tauke Manipur lengak na lokhalakpa Imphal Sahar amadi Turen Khongnung Tengba thabak paikhalakpagi saruk ama oina maitai ekhoigi ibudau pakhangba latpa laisang ama oibata natana Thang-Ta masana asige singtam sanglen su oiriba maitai huyen langlon sintam sanglen Sajjal Academy UFO haying khongban branch ngasi ayuk eviction tawramle hairi panbayabadi Universal Friendship Organization UFO na chingba
UFO na chahi kayagi mamangdagi maitaygi lining laishon amadi Thang-Ta asibu yokhatuna lakpada natana umang wamang yokhatpa amadi mafam kayabu taru tanana thamba pamjaba organization ama oibani hairibo organization asina kaidonungda environment da solakadaba thabak amata tawrakpa laitri haiba yai amaromda maitai aikhoigi lining laishon Thang-Ta amadi moral class kaya piriba mamal yamlaba sanglen asibu thugaiba haibasi lamdam asiki maitai khunai oina achauba mangjaba ama oiribani maram aduna mari lainaba department singna Imphal sahar lu lanaba amadi turen khongnung tengba matamda lambi mapal amadi turen mapan nakna laiba maitai sanglen asibu sokhanbidanaba hainasu organization asigi member kayana appeal tawrakle Sajiwa jail da thamlakiba khurai ningthau bum laikai digi laikhidraba khoisnam sana jawba gi misi gi mayokta sem khiba je shina ngasi ahing nongyai dagi hoduna hayeng ahing nongai fawba pung kunmari gi general strike changsilagani haina lauthokraba matung hairiba matam asigi manungda Imphal East district ta thohaningdaba thodok sing thoktanabagi damak district asigi magistrate na ngarang thokpa order amada khurai lamlong Porom Patan Singh Mafam Singh da BNSS English Singani Kulhumdoi gi section 163 gi subsection ani gi makhada athingba thamle haire athingba si ngasi ahing nongyai fawba chatnagani haire RIMS Blood Center da AVHBD Manipur Desam amadi IRCS Imphal East na khusamna duna kanglei cha sing ya olo kanglei paksi kalasi athoba singi mafam da akhanana kachaba I haiba thimda voluntary blood donation camp ama pangthokre ngasi pangthokhiba blood donation aduda chawrakna donor kunga manga romna I kathokhe AVHBD gi treasurer oiriba Kumarjit Sarang themna haikhe lamdam asigi miyam su punna I kathokminaduna khunai sida I gi awatpa leiriba sing ase mengkhatpada saruk yaminasi amade donor oiriba singsu I chang naina kathokpana hakchang fana laihanba ngami haina mahakna makhata na phungdokhe ngarang numidang pung tararom taba matamda naurem thong laisram lekai da yum thangnabada leiminaba yum ani gi miyoi ani marayet narakpadage khut thoknarakpada khamdokpa changlubani haiba salam ongbi nalili leima chahin humfuga mathoi kaubi nupi ama ningjom da nongmaina panduna sokle haire marayet naba sida mahaki macha nupa Robertson chahi kunga manga amasung G Bisharup chahi nifuga manga kauba miyoi ani yaukhe mahakna khatnaba khamdoknaba changlubani adubu nongmaina panduna sokpadagi Bisharup su lekai gi miyoi singna fubadagi soktuna RIMS ta pukhatuna layengkhe hairi aduga Robertson amasung nanilina Ras Medicity ta laikatnari hairi thogdog asigi matangda Lamfen police na case ama lokhatuna makha taba investigation chathaba hokre Nalini da paliba nongmai maru asibu kablakpa oiramgani singnaba pistol amasu police na recover tawba ngamkhre hairi Council of Higher Secondary Education Manipur na laukhiba Higher Secondary Examination English singani ga kun manga ngasi nungthil pung ahum da result lok thulagani hairi
Security Force na Imphal West District ki Lamfen Police Station gi manung chana leiba Langon gi maning thangba singsang paringda thibahum bagi thabak chathabada magazine ga loina na 9mm pistol US Met pistol ama 9mm pistol gi maru tara adapter ga loina na wireless set ama charger ama battery yaudaba torchlight ama knife tara ga ni thoi khongup chura ama amadi atai polam sing phangba ngamle haire Manipur gi ching amasung tampaki mafam singda security force na area domination amadi thibahum bagi thabak leptana chathari amaromda Manipur police control room na thadorakpa cherol amagi matung inna National Highway 2 Imphal Dimapur amadi National Highway 37 Imphal Jiribam lambida lamdam asigi tangai fadana nomoda changdraba yadraba pochai puduna lakpa gari chahunga kunipan amadi chamaga humputraga daret hariba lambi asida apan bayawna pusilakre makha tana pochai pusilakpada khudong thiba thoktanabagidamag chingnaningai oiba mafam singda security force na akanba checking tharang sing lokhatke Manipur district pumna makta pamdaba thodok thoktanabagidamag chinga masung tamda punna checkpoint chamaga tara hangduna achat awung sing check toguna miyoi ahum wahang pahong chathake adubu miyoi amata faba punbadi yawkhide haire Haukiba sahi 2014 dagi leftana chatharakpa ki marks international school Thang-Ta group competition handak chahi asigisu megi tang kulhumdoi asidagi numit dini chupna pangthokadauri hairiba competition asida lamdam asida leibiriba Thang-Ta subject pu hapiriba school singna competition asibo soidana yawinaba ki marks ki maikai dagi khanghalakli loinana ki marks na asigumlaba competition asi siliba asigi maroiba pandamdi school singda Thang-Ta bu subject ama oina lauriba mahairoi singbu pukning thogatpiba amadi Thang-Ta bu hena khumang chausinaba pandamda ki marks na competition asi sinduna lakpani competition asi lakliba megi tang kulhumdoi amadi tang kunmari English sing aniga kunmanga numit nini chupna khumal lampak ta pangthokadauri hairiba competition asida class 7 dagi class 12 fawbada leiriba mahairoi singna yawba yagani competition asigi admission form asi lakliba April ki tang kun tagi ki marks ki head office oriba government dance college campus konung mamang dagi loba yagani hairi competition asigi form thajilakpagi aroiba matamna megi tarik kun oigani maram asina school singda Thang-Ta gi sin takpa oina leibiriba singna competition asi sungsoi shoidana maheroi singbu yahon biu haina ki marks na khangalakli amade competition asi ki akupa marol khangning basingna ki marks ki head office konu mamangda leiba sida lakpiduna amadi contact number 8119811278 9366292946 9378033629 asida pau phawira u haina khanghalakli Aroibada maroiba pau muna pizare khoisnam sana zawbagi misi gi matang da sem khiba ina kau khiba banna no magi punsida chauna akaiba pikre I pau tengbang lok Manipur na leptana paring naina satharakpa ni furak suba blood donation camp ngasi blood center Jenims Porompata pangthokre Aise aigira film ge yaifa thongni thoram pangthokre Kamjong district ki Gamfal amadi Hizang village da sakhangdaba singna kuki gi yum khara mai tharamba yaningdaba phongdorakle amadi pung kunmari ki general strike na Thoban district su mapung fana chathari
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ